ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯇ꯭ꯔꯤꯞꯁꯤꯅ ꯂꯩꯖꯩꯁꯦ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗꯅꯤꯀꯣ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯂꯥꯏꯐ ꯑꯃ ꯎꯍꯟꯖꯈꯤꯕꯅꯦ ꯑꯩꯈꯣꯏꯒꯤ LPH ꯀꯣꯔꯅꯔ ꯍꯥꯏꯅꯀꯣ ꯑꯗꯣ LPH ꯀꯣꯔꯅꯔꯁꯦ ꯃꯃꯥꯡꯗ ꯁꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯣꯟꯖꯔꯨꯔꯦ ꯑꯗꯣ ꯂꯣꯜꯂꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯅꯧꯅ ꯁꯥꯔꯚꯤꯁ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯤꯕ ꯍꯧꯖꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛ ꯈꯪꯖꯔꯛꯄꯅꯦꯀꯣ ꯑꯗꯣ ꯃꯌꯥꯝ LPH ꯀꯣꯔꯅꯔꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯇ꯭ꯔꯤꯞꯁꯤꯅ ꯂꯥꯏꯐ ꯊꯥꯖꯈꯤꯕꯅꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯑꯝꯇꯪ ꯂꯣꯀꯦꯁꯟꯁꯦ ꯑꯝꯇꯪꯒ ꯇꯥꯛꯆꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯔꯣꯗꯇꯒꯤ ꯍꯥꯏꯊꯕꯤꯔꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒ ꯇꯧꯕ ꯃꯐꯝꯗꯣ ꯑꯗꯨ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯒꯤ ꯈꯔ ꯍꯥꯏꯊꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ UPLCꯅ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯑꯃ ꯂꯩꯕꯗꯣ ꯒ꯭ꯔꯥꯎꯟꯗꯨꯗꯤ ꯈꯤꯇꯪ ꯂꯥꯛꯄꯒ ꯏꯔꯣꯏꯁꯦꯝꯕꯒꯤ ꯖꯨꯔꯣꯝꯗ ꯈꯤꯇꯪ ꯂꯥꯛꯄꯒ ꯑꯗꯨꯝ ꯁꯣꯔꯣꯛꯁꯤꯒꯤ ꯔꯥꯏꯠ ꯊꯪꯕꯗ ꯂꯩꯒꯗꯣꯏꯅꯤ ꯑꯗꯨꯒ ꯁꯣꯟꯒꯤ ꯏꯔꯣꯏꯁꯦꯝꯕꯔꯣꯝꯗꯒꯤ ꯍꯥꯏꯒꯠꯄꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯏꯔꯣꯏꯁꯦꯝꯕꯒꯤ ꯖꯨꯗꯣ ꯈꯔ ꯍꯦꯟꯗꯣꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯒꯤ ꯒ꯭ꯔꯥꯎꯟꯗꯣ ꯑꯗꯨ ꯌꯧꯗ꯭ꯔꯤꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯇꯥꯏꯜꯒ ꯂꯩꯕꯗꯣ ꯑꯗꯨ ꯆꯪꯐꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯁꯤꯗ ꯆꯪꯐꯝ ꯂꯩꯗꯣꯏ ꯑꯗꯣ ꯑꯁꯤ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯁꯣꯝꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗꯅ ꯑꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯏꯔꯣꯏꯁꯦꯝꯕꯔꯣꯝꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯒꯅ ꯑꯁꯤ ꯈꯤꯇꯪ ꯍꯦꯟꯕ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯑꯁꯤꯗ ꯈꯤꯇꯪ ꯍꯦꯜꯂꯛꯄꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯣꯔꯣꯛꯀꯤ ꯍꯦꯛ ꯂꯦꯐ ꯊꯪꯕꯗ ꯂꯩꯒꯗꯣꯏꯅꯤ ꯎꯔꯤꯄꯣꯛꯂꯣꯝꯗꯒꯤ ꯍꯥꯏꯊꯕꯤꯔꯛꯄ ꯑꯣꯏꯔꯒꯅ ꯁꯣꯔꯣꯛꯀꯤ ꯔꯥꯏꯠ ꯊꯪꯕꯗ ꯂꯩꯒꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ LPH ꯀꯣꯔꯅꯔꯅ ꯆꯥꯎꯅ ꯊꯦꯠꯂ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯏꯔꯣꯏꯁꯦꯝꯕꯔꯣꯝꯗꯒꯤ ꯂꯥꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯁꯣꯔꯣꯛꯀꯤ ꯂꯦꯐ ꯊꯪꯕꯗ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯒꯤꯐ ꯑꯋꯦꯌꯔꯁꯦ ꯑꯩꯈꯣꯏꯒꯤ LPH ꯀꯣꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦ ꯋꯤꯅꯔ ꯑꯃ ꯈꯟꯖꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯏꯚꯁꯦ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯔꯝꯃꯨ ꯑꯗꯨꯒ ꯀꯃꯦꯟ ꯁꯦꯛꯁꯟꯗꯁꯨ LPH ꯀꯣꯔꯅꯔ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯣ ꯃꯌꯥꯝ LPH ꯀꯣꯔꯅꯔꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯀꯔꯤ ꯀꯔꯤ ꯑꯥꯏꯇꯦꯝꯁꯤꯡ ꯐꯪꯕꯅꯣ ꯍꯥꯏꯔꯒꯗꯤ LPH ꯀꯣꯔꯅꯔꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯥꯏꯇꯦꯝ ꯉꯥꯛꯇꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯕꯥꯔꯕꯤꯀ꯭ꯌꯨ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯤꯐ ꯊꯣꯡꯕ ꯑꯗꯨꯒ ꯆꯤꯀꯟ ꯊꯣꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯉꯥꯅꯨ ꯊꯣꯡꯕ ꯑꯗꯨꯒ ꯄꯣꯛ ꯊꯣꯡꯕꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯦꯜ ꯑꯥꯏꯇꯦꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯛ ꯃꯀꯣꯛ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯃꯀꯣꯛꯀꯤ ꯃꯅꯨꯡꯁꯥꯁꯤꯡ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯔ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ LPH ꯀꯣꯔꯅꯔꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯁꯤꯌꯔ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ LPH ꯀꯣꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ 1000ꯒꯤ ꯒꯤꯐ ꯑꯋꯦ ꯄ꯭ꯔꯥꯏꯁ ꯑꯃ ꯊꯝꯖꯔꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ 1000ꯒꯤ ꯀꯦꯁ ꯄ꯭ꯔꯥꯏꯁꯁꯦ ꯋꯤꯅꯔ ꯑꯃ ꯈꯜꯂꯀꯥꯟꯗ ꯄꯤꯖꯒꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯔꯝꯃꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯣꯀꯦꯁꯟꯁꯦ ꯃꯃꯥꯡꯗꯁꯨ ꯇꯥꯛꯆꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯍꯟꯅ ꯇꯥꯛꯆꯔꯛꯀꯦ ꯇꯥꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗ ꯀꯔꯤ ꯀꯔꯤ ꯑꯥꯏꯇꯦꯝꯁꯤꯡ ꯐꯪꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯗ ꯎꯍꯟꯖꯔꯛꯀꯦ ꯎꯔꯤꯄꯣꯛ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯎꯔꯦꯝꯊꯣꯡ ꯈꯤꯇꯪ ꯍꯦꯟꯗꯣꯔꯛꯄꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯒꯤ ꯒ꯭ꯔꯥꯎꯟ ꯂꯩꯕꯗꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒ ꯇꯧꯕ ꯒ꯭ꯔꯥꯎꯟ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯂꯝꯄꯥꯛꯇꯣ ꯑꯁꯤꯗ ꯂꯩꯒꯗꯣꯏꯅꯤ ꯑꯁꯤꯗ ꯈꯤꯇꯪ ꯂꯥꯛꯄꯒ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯄ ꯀꯥꯟꯗ ꯁꯣꯔꯣꯛꯁꯤꯒꯤ ꯔꯥꯏꯠ ꯊꯪꯕꯗ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯎꯅ ꯑꯗꯨꯝ ꯊꯥꯔ ꯂꯩꯔꯝꯃꯤ LPH ꯀꯣꯔꯅꯔꯅ ꯑꯗꯨꯒ ꯏꯔꯣꯏꯁꯦꯝꯕꯔꯣꯝꯗꯒꯤ ꯂꯥꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯏꯔꯣꯏꯁꯦꯝꯕꯒꯤ ꯖꯨ ꯍꯟꯖꯤꯟꯐꯝꯗꯒꯤ ꯈꯤꯇꯪ ꯍꯥꯏꯊꯔꯛꯄꯒ ꯍꯥꯏꯗꯤ ꯍꯩꯒꯠꯂꯛꯄꯒ ꯍꯥꯏꯇꯥꯔꯦ ꯁꯣꯔꯣꯛꯁꯤꯒꯤ ꯍꯦꯛ ꯂꯦꯐ ꯊꯪꯕꯗ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯃꯐꯝꯁꯦ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯕꯅꯤ LPH ꯀꯣꯔꯅꯔꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯑꯗꯨم ꯊꯥꯔ ꯂꯩꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯁꯤꯌꯔ ꯇꯧꯊꯣꯛꯄ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ LPH ꯀꯣꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ 1000ꯒꯤ ꯒꯤꯐ ꯑꯋꯦ ꯄ꯭ꯔꯥꯏꯁ ꯑꯃ ꯊꯝꯖꯔꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ 1000ꯒꯤ ꯒꯤꯐ ꯑꯋꯦ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯣꯝ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕꯤꯍꯧ ꯍꯥꯏꯕꯁꯤꯃꯁꯨ ꯁꯤꯡꯖꯃꯩ ꯇ꯭ꯔꯤꯞꯁꯇꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯆꯪꯃꯤꯟꯅꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯑꯥꯏꯇꯦꯝꯁꯤꯡ ꯐꯪꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯖꯈ꯭ꯔꯕꯅꯤ ꯁꯤꯒꯤ LPH ꯀꯣꯔꯅꯔꯁꯦ ꯇꯧꯕꯇꯕꯨ ꯂꯥꯏꯚ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯤꯇꯪ ꯏꯟꯀꯟꯚꯤꯅꯤꯌꯦꯟꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯃꯌꯥꯝꯒꯤ ꯁꯥꯔꯚꯤꯁ ꯇꯧꯕꯗꯣ ꯑꯃꯨꯛ ꯂꯦꯞꯆꯔꯨꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯁꯥꯔꯚꯤꯁꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯥꯡꯕ ꯍꯧꯖꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯃꯥꯡꯗ ꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯊꯣꯡꯕ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯃꯨꯟꯕ ꯍꯧꯔꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯡꯒ ꯈꯔ ꯕꯣꯡ ꯕꯣꯡ ꯀꯥꯕ ꯉꯁꯤꯒꯤ ꯋꯦꯗꯔꯁꯤꯒ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯆꯥꯅꯕ ꯃꯊꯦꯜ ꯑꯃꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯀꯩ ꯃꯊꯦꯜꯁꯤꯡꯅꯣ LPH ꯀꯣꯔꯅꯔꯗ ꯐꯪꯉꯤꯁꯦ ꯍꯥꯏꯔꯒꯗꯤ ꯉꯥꯅꯨ ꯊꯣꯡꯕꯁꯤꯃ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯌꯥꯝꯅ ꯄꯥꯝꯅꯕꯀꯣ ꯑꯩꯈꯣꯏꯒꯤ ꯕꯤꯐ ꯊꯣꯡꯕ ꯂꯩꯔꯦꯀꯣ ꯃꯌꯥꯝꯁꯤꯗ ꯕꯤꯐ ꯊꯣꯡꯕ ꯂꯩꯔꯦ ꯕꯤꯐ ꯊꯣꯡꯕꯅꯤ ꯕꯤꯐ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦꯀꯣ ꯑꯗꯨ ꯕꯤꯐ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯁꯥꯏꯠꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯣꯛ ꯊꯣꯡꯕ ꯂꯩꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯄꯣꯛ ꯊꯣꯡꯕ ꯂꯩꯒꯗꯣꯏꯅꯤ ꯁꯤꯁꯤꯅ ꯄꯣꯛ ꯊꯣꯡꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯄꯣꯛ ꯃꯇꯨꯝꯁꯦ ꯌꯥꯝ ꯐꯖꯩ ꯉꯁꯤꯗꯤ ꯄꯤꯁꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯅꯍꯥꯟ ꯃꯃꯥꯡꯗ ꯊꯣꯡꯕꯗꯨꯗꯤ ꯄꯤꯁꯁꯦ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯐꯖꯗꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯕꯤꯌꯨꯀꯣ ꯌꯥꯝ ꯊꯤ ꯍꯥꯎꯗꯣꯏꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯋꯦꯗꯔꯁꯤꯒ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯊꯣꯡꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯗ꯭ꯔꯒꯁꯨ LPH ꯀꯣꯔꯅꯔꯗ ꯑꯗꯨꯝ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯇꯧꯕ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯕꯨꯀꯤꯡ ꯇꯧꯁꯟꯕꯤꯔꯣ ꯑꯩꯈꯣꯏꯅ ꯍꯥꯞꯆꯕꯅꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃ LPH ꯀꯣꯔꯅꯔꯒꯤ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯀꯥꯟꯗ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ KG ꯃꯁꯤꯡꯗꯣ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯣꯛꯀꯤ ꯃꯀꯣꯛ ꯍꯥꯏꯇꯥꯔꯦ ꯃꯀꯣꯛꯀ ꯃꯅꯨꯡꯁꯥꯒ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯔ ꯊꯣꯡꯕꯗꯣ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯁꯤꯅ ꯃꯆꯨꯒꯁꯨ ꯌꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯥꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯃꯩ ꯅꯨꯡꯃꯩ ꯂꯣꯏ ꯁꯨꯔꯦꯀꯣ ꯃꯌꯥꯝ ꯄꯣꯛꯀꯤ ꯑꯣꯏꯕ ꯃꯥꯒꯤ ꯃꯅꯨꯡꯁꯥꯒꯤ ꯑꯥꯏꯇꯦꯝꯁꯤꯡ ꯄ꯭ꯂꯁ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯣꯛꯀꯤ ꯑꯣꯏꯕ ꯄꯥꯔꯠꯁꯤꯡ ꯂꯣꯏ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯏ ꯍꯥꯏꯗꯤ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯔꯀꯥꯟꯗ ꯊꯣꯡꯕ ꯑꯣꯏꯒꯗꯣꯏꯅꯤꯀꯣ
ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯥꯏꯇꯦꯝ ꯈꯛꯁꯦ ꯁꯤꯈꯛ ꯅꯠꯇꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯔꯕꯤꯀ꯭ꯌꯨ ꯍꯥꯞꯀꯗꯕꯗꯣ ꯕꯔꯕꯤꯀ꯭ꯌꯨꯁꯦ ꯍꯧꯖꯤꯛ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯤ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯈꯔ ꯃꯝꯊꯔꯛꯄ ꯇꯥꯏꯃꯤꯡꯗ ꯕꯔꯕꯤꯀ꯭ꯌꯨ ꯑꯗꯨꯝ ꯐꯪꯕ ꯌꯥꯕꯒꯤ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯐꯪꯉꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯉꯥꯅꯨ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯕꯤꯐ ꯊꯣꯡꯕ ꯂꯩꯔꯦ ꯄꯣꯛ ꯊꯣꯡꯕ ꯂꯩꯔꯦ ꯄꯣꯛꯇ ꯃꯈꯜ ꯑꯥꯏꯇꯦꯝ ꯑꯅꯤꯅꯤ ꯂꯩꯔꯤꯁꯦ ꯑꯃꯅ ꯃꯤꯠ ꯍꯥꯏꯗꯤ ꯄꯣꯛ ꯃꯁꯥ ꯊꯣꯡꯕ ꯑꯃꯒ ꯃꯀꯣꯛ ꯃꯅꯨꯡꯁꯥ ꯊꯣꯡꯕ ꯑꯃꯒ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯑꯗꯨꯝ ꯐꯪꯉꯤ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯐꯪꯉꯤ ꯆꯤꯀꯟ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯐꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯔꯊꯥ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯨꯒ ꯕꯤꯐ ꯕꯤꯔꯌꯥꯅꯤꯁꯨ ꯑꯗꯨꯝ ꯐꯪꯉꯤꯀꯣ ꯃꯌꯥꯝ LPH ꯀꯣꯔꯅꯔꯗ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯛꯁꯤꯟꯕꯤꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯃꯍꯥꯎ ꯑꯗꯨꯝ ꯂꯩꯕꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯖꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯍꯥꯎ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ LPH ꯀꯣꯔꯅꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯔꯛꯂꯤꯕ ꯂꯥꯏꯚ ꯑꯁꯤ ꯁꯤꯌꯔ ꯇꯧꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ LPH ꯀꯣꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ 1000ꯒꯤ ꯒꯤꯐ ꯑꯋꯦ ꯄ꯭ꯔꯥꯏꯁ ꯑꯃ ꯊꯝꯖꯔꯤꯀꯣ ꯒꯤꯐ ꯑꯋꯦꯒꯤ ꯔꯨꯜꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯒꯤ ꯊꯥꯔꯛꯂꯤꯕ ꯂꯥꯏꯚ ꯑꯁꯤ ꯁꯤꯌꯔ ꯇꯧꯕꯤꯕ ꯑꯗꯨꯒ ꯀꯃꯦꯟ ꯁꯦꯛꯁꯟꯗ LPH ꯀꯣꯔꯅꯔ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯀꯥꯟꯗ ꯑꯗꯣꯝꯅ ꯇꯧꯔꯤꯕ ꯁꯤꯌꯔ ꯑꯃꯗꯤ ꯀꯃꯦꯟ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯑꯩꯈꯣꯏꯅ ꯁꯤꯡꯖꯃꯩꯇ꯭ꯔꯤꯛꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯁꯦꯝꯖꯕꯗꯣ ꯑꯗꯨꯗ ꯇꯧꯔꯒ ꯒꯤꯐ ꯑꯋꯦꯁꯦ ꯑꯩꯈꯣꯏꯅ ꯌꯥꯎꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯒꯤꯐ ꯑꯋꯦ ꯌꯥꯎꯕꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯩ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯔꯛꯀꯦ ꯉꯁꯤꯒꯤ ꯊꯥꯖꯔꯛꯂꯤꯕ ꯂꯥꯏꯚ ꯑꯁꯤ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯔꯝꯃꯨꯀꯣ ꯁꯤꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯌꯔ ꯇꯧꯕꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯃ ꯃꯌꯥꯝꯅ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯩ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯕꯗꯨꯃꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯑꯋꯦꯒꯤ ꯄꯦꯖ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯇ꯭ꯔꯤꯛꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯂꯦꯟꯗꯔꯒ ꯌꯥꯎꯕ ꯄꯦꯖꯇꯣ ꯑꯗꯨꯗꯣꯃ ꯗꯥꯎꯟꯂꯣꯗ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯋꯦꯁꯦ ꯌꯥꯎꯕ ꯌꯥꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ LPH ꯀꯣꯔꯅꯔꯒꯤ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯡꯗꯣꯛꯆꯩꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ LPH ꯀꯣꯔꯅꯔꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇꯣ ꯑꯩꯈꯣꯏꯅꯁꯨ ꯕꯥꯏꯑꯣꯗ ꯑꯗꯨꯝ ꯍꯥꯞꯆꯔꯕꯅꯤꯀꯣ ꯍꯥꯏꯗꯤ ꯀꯦꯞꯁꯟꯗ ꯑꯗꯨꯝ ꯌꯥꯎꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯗꯣ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯦꯅꯤ ꯑꯥꯏꯇꯦꯝꯁꯤꯡ ꯑꯅꯧꯕ ꯍꯥꯞꯆꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ LPHꯀꯤꯁꯨ ꯄꯦꯖ ꯑꯃꯈꯛ ꯍꯥꯡꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ LPH ꯀꯣꯔꯅꯔꯒꯤ ꯄꯦꯖ ꯑꯗꯨ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯤꯃꯁꯨ ꯁꯤꯡꯖꯃꯩꯇ꯭ꯔꯤꯛꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯇꯪ ꯊꯝꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗ ꯇꯥꯃꯣꯁꯨ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯚꯥꯏꯗꯔ ꯑꯣꯏꯗꯣꯏꯅꯤ ꯇꯥꯃꯣꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯅꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯃꯨꯛꯇꯪꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯔꯛꯀꯦꯀꯣ ꯇꯥꯃꯣ ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯤꯡꯖꯃꯩꯇ꯭ꯔꯤꯛꯁꯤꯒꯤ ꯂꯥꯏꯐꯇꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯀꯣ ꯇꯥꯃꯣ ꯊꯦꯡꯛ ꯌꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯃꯣ ꯑꯩ ꯏꯁꯥꯃꯛ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯃꯤꯡꯅ ꯅꯥꯎꯔꯦꯝ ꯔꯥꯃꯦꯁ ꯃꯩꯇꯩ ꯑꯗꯣ ꯇꯥꯃꯣ ꯁꯨꯃꯥꯏꯅ LPHꯁꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅꯕꯨꯗꯤ ꯂꯥꯏꯚꯇꯨ ꯊꯥꯖꯈ꯭ꯔꯦ ꯊꯥꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯥꯃꯣꯅꯕꯨꯗꯤ ꯍꯥꯏꯔꯦ ꯑꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯃꯇꯝ ꯈꯔ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯃꯨꯛ ꯂꯦꯞꯆꯔꯨꯔꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯍꯪꯗꯣꯛꯑꯦꯀꯣ ꯃꯌꯥꯝꯗ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯗꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯑꯩꯅꯕꯨꯗꯤ ꯈꯔ ꯁꯝꯂꯞꯄꯕꯨꯗꯤ ꯍꯥꯏꯖꯈ꯭ꯔꯦ ꯇꯥꯃꯣꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯀꯔꯤ ꯀꯔꯤ ꯑꯥꯏꯇꯦꯝꯁꯤꯡ ꯐꯪꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯈꯤꯇꯪꯅ ꯃꯌꯥꯝꯗ ꯊꯝꯕꯤꯌꯨꯅꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯐꯪꯉꯤꯁꯦ ꯑꯣꯛꯇ ꯍꯥꯏꯔꯒ ꯃꯅꯨꯡꯁꯥ ꯃꯀꯣꯛ ꯊꯣꯡꯕ ꯑꯗꯒꯤ ꯃꯁꯥ ꯃꯤꯠ ꯑꯣꯛ ꯊꯣꯡꯕ ꯑꯃ ꯑꯗꯨꯗꯒꯤ ꯕꯤꯞ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯉꯥꯅꯨ ꯑꯗꯩ ꯌꯦꯟ ꯊꯣꯡꯕ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯐ꯭ꯔꯥꯏ ꯔꯥꯏꯁꯇ ꯐꯪꯒꯅꯤ ꯑꯗꯨꯒ ꯕꯤꯞ ꯕꯤꯔꯌꯥꯅꯤ ꯐꯪꯒꯅꯤ ꯑꯗꯨꯒ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤꯁꯨ ꯐꯪꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯔꯊꯥꯁꯨ ꯑꯗꯨꯝ ꯐꯪꯉꯤꯀꯣ ꯄꯔꯊꯥ ꯐꯪꯉꯤ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯥꯏꯇꯦꯝ ꯑꯃꯈꯛ ꯁꯤꯊꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯍꯟꯗꯣꯏꯅꯤ ꯊꯔꯣꯏ ꯊꯣꯡꯕ ꯁꯤꯃ ꯍꯌꯦꯡꯗꯒꯤ ꯁꯤꯃ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯗꯣꯏꯅꯤ ꯀꯅꯥꯒꯨꯝꯕ ꯍꯥꯏꯗꯤ ꯍꯣꯇꯦꯜ ꯈꯔꯗꯗꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯃꯥꯒꯤ ꯃꯇꯝ खायदोꯛꯑ ꯊꯣꯡꯕ ꯂꯩ ꯇꯧꯕꯇꯕꯨ LPH ꯀꯣꯔꯅꯔꯗꯗꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯁꯨ ꯀꯩꯒꯨꯝꯕ ꯌꯨꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯎꯔꯀꯥꯟꯗꯒ ꯏꯟꯖꯥꯡ ꯊꯣꯡꯕ ꯐꯔꯛ ꯇꯥꯕ ꯑꯁ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯀꯥꯏꯅꯒ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯒ ꯍꯦꯛ ꯂꯩꯔꯨꯔ ꯈꯨꯗꯛꯇ ꯊꯣꯡꯕ ꯍꯦꯛ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ LPH ꯀꯣꯔꯅꯔ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯗꯨꯝ ꯑꯦꯅꯤ ꯇꯥꯏꯝ ꯐꯪꯒꯗꯣꯏꯅꯤ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯝ ꯐꯪꯒꯗꯣꯏꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯇꯥꯃꯣꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ LPH ꯀꯣꯔꯅꯔꯒꯤ ꯁꯥꯏꯠꯇꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯕꯤꯕ ꯏꯆꯤꯟ ꯑꯣꯏꯅꯀꯣ 1000ꯒꯤ ꯒꯤꯐ ꯑꯋꯦ ꯄ꯭ꯔꯥꯏꯁ ꯑꯃ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯨꯠꯇ ꯄꯥꯏꯔꯒ ꯂꯩꯖꯔꯤꯕ ꯁꯤꯒꯤ ꯀꯦꯁ ꯄ꯭ꯔꯥꯏꯁꯁꯦ ꯁꯤ ꯄ꯭ꯔꯥꯏꯁ ꯑꯣꯏꯅ ꯄꯤꯖꯗꯣꯏꯅꯤ ꯋꯤꯅꯔ ꯑꯃ ꯈꯟꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯥꯏꯚꯁꯤꯃ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯕꯁꯤꯃꯁꯨ ꯁꯤꯡꯖꯃꯩꯇ꯭ꯔꯤꯛꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯒꯦ ꯑꯗꯣ ꯑꯃꯨꯛ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯄꯔ ꯃꯥꯒꯤ ꯀꯦꯖꯤꯗ ꯑꯣꯜꯂꯦꯀꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯁ꯭ꯇꯥꯔꯇꯤꯡ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯀꯦꯖꯤꯗ ꯂꯨꯄꯥ ꯀꯌꯥ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯄꯣꯛꯀꯤ ꯑꯣꯏꯅ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯇꯦꯟꯇꯪ ꯑꯃ ꯊꯝꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯒꯤ ꯄꯣꯛꯇ ꯂꯥꯛꯀꯗꯣꯏ ꯄꯔ ꯀꯦꯖꯤꯗ 500 ꯂꯥꯛꯀꯅꯦꯕꯀꯣ 500 ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯥꯖꯔꯤꯕ ꯂꯥꯏꯐꯁꯤꯗ ꯁꯤꯌꯥꯔ ꯐꯣꯂꯣ ꯇꯧꯕꯤꯔꯕ ꯑꯗꯨꯒꯤ ꯑꯣꯏꯅ 450 ꯄꯤꯖꯒꯅꯦꯕ 450 ꯂꯨꯄꯥ 50 ꯑꯃ ꯗꯤꯁꯀꯥꯎꯟ ꯇꯧꯔ ꯄꯤꯖꯒꯅꯤ ꯗꯤꯁꯀꯥꯎꯟ ꯇꯧꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯑꯁꯤꯗ ꯀꯦꯞꯁꯟꯗ ꯑꯩꯈꯣꯏꯒꯤ LPH ꯀꯣꯔꯅꯔꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯀꯤ ꯂꯤꯡ ꯑꯃ ꯌꯥꯎꯕꯅꯤ ꯍꯥꯏꯔꯤꯕ ꯂꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯆꯪꯉꯀꯥꯟꯗ ꯐꯣꯂꯣ ꯇꯧꯕꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ 500 ꯄꯤꯕ ꯀꯦꯖꯤꯗ ꯄꯣꯛꯁꯦ ꯁꯤ 450ꯗ ꯐꯪꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯕꯤꯐꯀꯤꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯕꯤꯐꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯦꯖꯤꯗ ꯀꯌꯥ ꯑꯣꯟꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯄꯔ ꯀꯦꯖꯤꯗ 600 केजी 600 ओके
follow share ตꯧไปสนาวสิ่งอยู่นะอะดูสู50 rupees discount ตꯧด้วยละ ಅದು ตꯧด้วยเนี่ยบอก ತೌದಿನಿ คุณดิ้งมาไอเทมคุณดิ้งมาเกี่ยวนะ ಐಟಮ್ ಕುದಿ ಮಗು 50 rupees โอเคอะดูก็ งานูสิดี ಮಾಸು 600 per kg ni follow share ตราಗದಿ ಅಸಿಸು 50 discount ตรา follow share ตꯧไปಅದು 50 อยู่ดีเนี่ยป่ะอะดูก็ chicken นะเคจีได้แก่วันดีนะนะ chicken na 400 ni adusu 350 350 mai la วันก็ดีเนี่ยป่ะอะดูเห็นนะคุณดวงสาบมันหายตายอะดูขตั้ง advance นะ booking ตꯧบินบัสิงนะดูตามที่ number จะ booking ตꯧบินดวงสาบใหญ่กว่าดูมีไอ้ดูนะให้ดีดักการอยบ่เคจีมาสิงหายตายเลยการมันมีแต่ป้ามีน้อยให้ดูแม่นะขันบีระกันดาดูตามที่เอาอีบ่สิที่ proprietor ที่ number ดู call ตระกันดาดูนะป้ามีบ่เคจีมาสิงดูก็การซาป้ามีน้อยให้ดู phone ตระกันดาแม่ดูorder ตꯧใหญ่กว่าดูงามအခုကြီးဘီယာနီစုလိုက်กว่าเลยဘီယာနီလိုက်ดูဘီယာနီလိုက်တယ် fried rice စုလိုက်တယ်ဘီယာနီတော့မခန်အနည်းနည်းလိုက်စေ chicken ဘီယာနီမှာက beef ဘီယာနီမှာကအဲ့မွေးဒီ per plate ကक्या कमाई per plate 100 rupees mai la kan 100 rupees ကပ်နေပါ chicken စုဘီယာ beef စမနာပါစမနေပါအပမတုံခန်းပြရတယ် အပမခန်းပြရ ပချမခန်းနေကွာမြအဒုံလာကန်မြအဒုံမဟောအဒုံရင်ဒီဘကစုကိုက်တယ်ကွာအဒုံဟဲ့ဒီမဟောဒီအဒုံကရှမ်းနို့တဘနီမမန်းတဲ့ခွေတေးစောက်ရပါနီအဒုံခန်းနေခွေနာအတော့မယမ်နလက်စဘီမတမ်တဆူယမ်နလိုက်တော့မဖမ်အတော့မယမ်ခွေနော်ဒီဟိုဇာကိဒူနီမိုဒမ်တကတာဟန်ဂျရာကေကိုမဖမ်ချာမဖမ်ချန်တကတာပီတမနိုတာပီရောတတိမဖမ်ချာအဲ့ဒီမယမ်နဟိင်လာကမတမ်တော့ကွာမိုဒီမဖမ်ချာအဲ့နဘဒီဟောတော့ကတော့ဟိုင်ဒီဟိုင်ဇက်ရဲစီဟိုလမ်ဘွိုခနန်ခေါမယမ်နဆန်ငိုင်ဖက်စတီဗယ်လမ်ပါဟာကဆူထန်းနာဘာမဆန်ငိုင်ဖက်စတီဗယ်တောက်ကိဘတော့မဒူယောဂတော့ဝါ200 meter gumba 100 meter khap oinida 100 meter walling da uripok te haidar puda right side ta lera okay aduga Hiroshima de hagala gana Hiroshima de hagala gana left side ta akoi sangai festival gi lera tagi 100 meter gumma ka khalaga left side ta lera aduga ma ngasi gi akoi LPS corner gi share ta ubagi screenshot thajan ma dumadi kau bi ganu ka adu ma adu akoi dum update pizza ke LPS corner gi mai kai de gi 1000 gi give away price ma thamjari ka winner ma give away di lo budi la pyo mamang du so mo mamang du so la ki dre ka adu tamona thamjari ba price ma am dam so ta hon jagi ka se mamang da keno ni mamang da give away sai na keno to bune enjang wena 10 kilo ma to bune adu price phanga da winner ni khan gra ga lak ta bagi nuai ta ba lei budagi aina handa ki di enjang tong da bida 1000 sima kese wat oina hai kese wat oina pizza ge na hai di ta seng na har ga di akoi na enjang wena tham ba je adi sa ba khoi yaw ba sa da ba dum hai di lei bani na haw ra ga su hai di beef sa da ba mi oira ma ga di ado khatang khudung sa da na ko claim la kuma tham da ado na si di ma am de na khudung sa na ba da makta beef sa ba oi gera na ta pork sa ba oi gera sa da ba oi gera 1000 gi akoi gi give away price hai sima di compulsory yes oina hoi pizza na ni si gi oina akoi dum tamo gi khut ta pai bi ba 1000 gi case price hai si ni ko ma ado ma lakpiyo dum LPS corner da do mayam na hena khudong sa na be da makasu akhoi na hapsari ba contact number da dum call tosen biu ka ado nungthal gi matam da su dum mayam dum ko thora ka da dum tharoi thong dum sa ba dum phangani ba ado ngasi gi weather ji ga hai ro ga di tamo sim to pakhai si ne ngasi gi weather ji ga hai ro ga di ke go mama saning ba na sing yaw ro ga su dum thong da ga su ya re ko adu ga akhoi na hai di la ga dum mafam ji dum sa ra su ya re na tra ga dum pura cha pi ra su ya re ko ma akoi parotha sim ta ganam se parotha am ta ho manam di patare tin yo le bagi murak akoi murak to ro ga sat masu do मैम अखोई लाइफ से मरक तंग तत्लुरे को आदि खतंग अखोई नेटवर्क की प्रॉब्लम खल लेबना हाय तारे लाइफ से मक तत्लुरे अदो लाइफ से मखा सथर कोइना अखोई ब्रदर अहामद अखोई ब्रदर लेरे को ब्रदर से केरला दा हाना अखोई की चेफ कोई बिरे हाय चाही मापन मु सुरे हाय मागी एक्सपीरियंस है तो ब्रदर से मिंगदोम दगा हाइबि ने ब्रदर आर्ट्स हाय को ब्रदर से अदो ब्रदर ना होजिक थोंग से मैम गानु होई की को याम ती हाउ दो मालने यो लाइफ से खतंग अखोई टेक्निकल इशू लेबदगी हाय तारे अखोई नेटवर्क प्रॉब्लम खल लेबदगी लाइफ से तत्लुरे अदो ngasi je punna keji kya muki sui brada thongi se punna nganu da kilo taruk aduga beef tana 25 kg ado beef se am phasai ko masu je
पुनः अखोगी चेफ क्या मुल लेगदुनो सिदा स्टाफ हाइदी पुनः स्टाफ क्या मुल लेगदुनो पुनः तरुक तरे चे पुलप सिदा हाइदी अदुम हाइदी सिदा होल तरोगा लेबो ओइगदुरा ओइरोइबा होल तरो लेजिना चेफ अनि खक ओइदिने को अते स्टाफ कैना अदुम अप डाउन चटको को अदो मैं अदुम लक्सन बिरो को अखोगी LPH corner दा अदो मैं लाको मतम सु अदुम हैना खंगना बा को लोकेशन दो ngasa सु दम हाइजगे दोरा कोदम दंगा हाइजगे मैं कोक थोंग बदुनी को मैं मनिंग वा कार ngasi की वेदर जिगदी ngasi की वेदर जिगदी याम सानाबा मथेल अमा ओइगदुनी को मैं अखोई LPH corner दा फंगी सिंगजे अदो मैं कैप्सूल गे ति चावे हाइ तारे मुकबंग तबु यानी सिदी अदुगा सिजना मनुंग सा थोंबो गेदिनी को अदुगा पराठा से दुम फंगे ngasi gi oina phangba item sing hairgadi chicken biryani beef biryani chicken fried rice beef fried rice aduga manu thongba yen thongba oksa manung sa thongba aduga hariba item sing aduga paratha su dum phangi ko mya ado mya ngasi gi live share to khokiramo adum dum share to obagi screenshot to akoi gi application gi through the registration to dini ko live share to obasi now sing oina 1000 gi price ama thamjari ko LPH corner gi maike degi ado mya na live share to matam da su comment section da ai share to rena haibira amo aduga akoina give away participate to buje ngasi gi numit ma dum to ba ya gani ko hayeng yoragadi yaroi hayeng dadi akoi close tawjagani aduna akoina hojik na ki matung da adu update pizarake give away adum adum na to bigi ba share to bigi bagi screenshot sing adu phajana akoi gi haibadi application du gi through da tawrakanda adum adum gi आधार नंबर के का फोन नंबर ना चिंबा फजना मेला कांदा दु ममांग सबमिट तव दमादम तो गदुइनी को प्रोसेस से अदो मैम अकोई फैमिली पुना लागा से दुम साबे याबे कुदुम साबे लेनी को मनुंग दुम टेबल चेयर फजना दुम थाई अदुम अवेलेबल ओइ आइटम सिंग दुम मैम दुम हाइजगरे को अदो मैम दुम फ्राइड राइस के का पान बि याव दुम लाक पे फ्राइड राइस की ममन जाम होंगी सुन गिल चामा खतंग खंगी चामा नै अदुगा बिरयानी सुल चामा कनी को अदि चिकन बिरयानी ओइगेरा अदुगा बीफ बिरयानी ओइगेरा चामा नै अदुगा अखोगी ngasi लेरिबा मिट आइटम सिंग हारगदि अखोगी nganu thongba जिसु रुपा 400 नि को केजिदा रुपा 400 नि नते 600 नि को 600 नि अदो 600 से अखोगी ngasi LPH की हापिबा लिंक अदो संबिरा कांदा फॉलो तो चिनाव सिंग ओइनदि रुपा 50 ता जगदोइनि अदुगा बीफ थोंबा सिसु 600 नि हाइबा बीफ थोंबा सिसु लोबि चिनाव सिंग दो फॉलो तो लापि चिनाव सिंग ओरगदि रुपा 50 ता गदोइनि 550 ता फंगदोइनि अदुगा पोक थोंबा जिसु सामाने को पोक थोंबा जिसु रुपा 500 नि 500 चिना अखोगी शेयर तो बिबा चिनाव सिंग ओइना रुपा 50 ता जगदोइनि को LPH corner gi माइके देगी अदुगा चिकन gi ओइनदि चिकन gi ओइना ngasi प्राइस तो क्या न दामा 400 हाइबा ओके 400 पी को चिकन दुना अदुगा अखोगी लाइक फॉलो शेयर तो बिबा चिनाव सिंग gi ओरगदि रुपा 50 ता जगदोइनि को अदो मैम आई अमुक को हेना अरोई बोइना आई लोकेशन उचरके लोकेशन उला कांदा मैम लाइव से फोइलो सनम की कांदा लोजगे मैम लाइव शेयर तो को बिगनो को लाइव शेयर तो बदो अखोगी अदुमना शेयर टंग तौबना तब कमेंट सेक्शन जो आई शेयर तौरेना हाइबिरा मदुगा लाइक से तौबो को बिगनो को लाइक तौबा शेयर तौबा अदुगा कमेंट तौबा को बिगनो हाइबा मैम से तौबगी दमकता अखोगी LPH corner की मैकेदगी 1000 की गिव अवे प्राइस अमा थमजरी को मैम सिगी प्राइस से कनाना मपु एगदुनो हाइबदो अदुमदुमना शेयर तौबसिंग दो अखोगी एप्लीकेशन की थ्रू द तौरगा रजिस्ट्रेशन तौगदोइनी अदो मैम लोकेशन से ताचरंगे अखोना उरिपोलोम दगी लाको मतमदा उरिपो कांचुरो हाइना सु खंगनै को सिगी लंबी जे अदो उरिपोलोम दगी लाको इस्नाउ सिंगी ओइरगदी नंबोय खोनांखों की संगाय फेस्टिवल को तौन फम दो खतंग लाको गाय तारे सोरोक सिगी राइट थंग मुदा लेगदोइनी को समायना दुम LPH corner ना समायना दुम चाउन थारा लेरबनी अदुगा सोन इरो सेम्बरोम दगी लाको इस्नाउ सिंग ओइरगदी ओइना इरो सेम्बगी जू दो खतंग हाइदी हेंगलक पगा हाय तारे समायना दुम सोरोक सिगी हेक लेफ्ट थंगदा समायना दुम LPH corner दुम समायना चाउन थारा लेरबनी अदो मैं ngasi gi akhoi live thajar gi ba LPH corner gi live se akhoi matang sa tension jage mamang da sokna live thajar ki to dubu khudong sa da ba khar da gi akhona live du haidi service adu mayam da matam khar le lepsar ure ngasi mung nong na mayam gi da mukta seba muk to ba hau sa bane ha bisu mayam ta thangan jage na ban live thajar bani mayam na live share to bi ba atai du price tu loi yare chicken du di kg da 400 tu di chana dre atai du gadi hai hoi brother अदुम अखोई दुम हाइजरमगे अखोई साइड तगिसु अदो मैम लाइव शेयर तोबो कौबिगनु को लाइव शेयर तोबि बसनाउ सिंग अदो कमेंट तोबो बसनाउ सिंग अमुकाना सिंग मैट्रिक्स की मैकेदे की थका फोंदोक से बगलोइना नसी की थाजर लिबा LPH corner की लाइव से अखोई मतांग साइड टेंडन जगे अमुकाना थका फोंदोक चली थैंक यू